यूक्रेन की नोंपोक लमदा लेबा लेबाक्तगी तोंगानबा पामलिबा रशियाना बेकिंग पीरिबा रिबेल ग्रुप सिंगा चही निपालदगी कन्फ्लिक्ट लेरकपना यूक्रेन यामना अमांग अता कयागा मायोकनरी अदुगा हौजिकना 22 फेब्रुआरी दगी यूक्रेन दा रशिया की इन्वेशन चथरकली मसीना मियोय लिसिंग कयागी थवाई मांखरे मियोय मिलियन कयाना युम कई अमदी मरैबाक थादुना युमलोननबा लेबाक्ता चेनखरे हौजिकसु यूक्रेन कन्फ्लिक्ट सिदा इराक नदुना लेरी अमदी कन्फ्लिक्ट असी कयाम कोइना चथकिगनी हाइबगी टाइम लिमिट अमता कनानासु प्रेडिक्ट तौबा ngamde अदुबु चथरिबा मिलिटरी एक्शन सिदा रशिया की माइगेदा अहोंबदी लाखरे तोइमसुं पुन्नमक्सिगी मथक्ता यूक्रेन अदुगुंबा लेबाक अमा ओइना लेरमली हाइबदी लेबाक सिगी थोइदोकना फजबा मखल कयागी मिटयंग नफम कया लेरिबा फजना ngaktuna thamjariba inat ki culture amadi tradition leibak sigi nupi sing ayambana fajaba ngakta oiriba amadi magi sathiba nuclear disaster na malemgi itihasta mayek lana ngasi foba lengdana sumleiriba adubu ukraine gi national flag amadi hojik chathariba conflict sinatana ukraine gi matangda ayamba missing na thoidokna khangnade ngasi gi episode sida ukraine bu yamna special ohenba interesting facts kara mayamgi mafamda share taujari fact number 1 karigumba aikhoina russia gi land area europe amadi asia hadeesh animakta lei haiduna europe ta include tawdragadi ukraine area gi oina europe ta khwaidagi chawba leibak amani ukraine gi total area si chawrakna 603.55 square kilometer ni ukraine area gi oina europe ta khwaidagi chawba leibak oijrabasu population की ओइनादी चौबनती यूक्रेन की population चौरकना 43 million खक्तनी मसीदी फ्रांस जर्मनी की population दगी हेनलिक ई but एरिया की ओइनादी यूक्रेन यूरोप दा ख्वाइदगी चौबलेबाक अमनी fact number 2 UNESCO World Heritage List ना protect तौख्रबा World Heritage Sites तरेट की लेफम युमसु यूक्रेन दा ओइरमली यूक्रेन दा हाइरिबा साइट सिंग से ख्वाइदगी बेस्ट ओइबा मिसिंग यामना विजिट तौनरिबा लमसिंगनी हारिबा सिंगसी की मनुंगदा कीप की सेंट सोफिया कैथेड्रल एलभिप्स की हिस्टोरिक सेंटर कार्फेथियन की यूनिक ओइबा वुडन चर्च अदुगा मखोइबु कोइसिलिबा बीस्ट फॉरेस्ट सिंगबसु थोइदोकना सिपानबा याय कनागुमना यूक्रेन दा हॉलिडे चटलिंगै कांदा काइथरकपदगी ngaktuna thamliba angakpa mafam singsidasु soidana visit tawgani fact number 3 Visibhanka haina khangnaba Ukraine की national custom Visibhanka haibasi Ukraine की national custom amani masi atopa leibak singdagi tongali yamna unique oi maramdi masi की embroidery work makhalsina Ukraine की embroidery bu masakta ki Visibhanka haibasi linen na saba plain white shirt amani aduga masida khud की embroidery na leigi design kayana decorate tawi aduga masi nupi amasung nupa animakna setpagi chatnabi leibasi custom sigi thoidokpa maramni masi malemgi atay atopa leibak singda udaba yamna unique oiba Ukraine gi thoidokpa interesting fact amani masi so visitor singda yamna attraction piningai oiba machak amasu ohelli fact number 4 ghost town kaya gi leifam yum Chernobyl disaster matam pumbagi oina khwaidagi sathiba nuclear disaster Ukraine da thoki sathiba nuclear disaster thokiba side amadi magi akoiba surrounding northern Ukraine da locate tawi aduga masi 1986 ta thodoksigi hek tungda USSR na establish tawkiba Chernobyl exclusion zone gi part amani zone singi manungda mi pong leitaba town kaya leiri thoidokna panba yai Pripyat masina visitor singda lam sigi interest yamna pukhalli area sida power plant su yauna travelers singna masagi on risk ta koijabagi ayablai fact number 5 the tunnel of love malem gi lemai thaksida khwaidagi romantic place oina khangnariba northern Ukraine gi Klevenda the tunnel of love haina khangnariba functional oidraba railway department na thadoklamlaba railway line amalai masigi pukning huraba train tunnel se single track railway line ki side animakta hauriba pambi singya sangba mana singna koisilaga sembani local singi thainadagi linarakpa wari legendary gi tungina
nupi nupa singna mafam sida visit tawbada mana pamjabadu thungi haina thajanai wari sibu tarobu khudingna site sibu visit tawningbagi interest soidana pokani khali fact number 6 malemda khwaidagi luba deepest metro station Ukraine की capital city Kyiv की Sviatosinko Brovарska line da leiba Arselna metro station ase malemda khwaidagi luba deepest metro station amani masi 105.5 meters haibadi 346 feet leinungda luna changlaga leiba station amani masi Soviet Union na design tawduna sakhibani aduga 1860 के November tang tarukta open tawki masisu Ukraine gi manungda visitor singda thoidokna attraction piba sport amani taseng namak aikhoina Ukraine gi sigumbai sport sing sibu visit tawningbagi apamba soitana leigani fact number 7 gas lamp ki invention tawkiba Genji amadi Ignasi Lukashevich koba Ukraine gi pharmacist anina 1853 da gas lamp ki groundbreaking invention tawki invention asi at the golden star haina khangnaba store amada local pharmacist amana invent tawkibani hairiba store sigi same building da gasoba lampa koba cafe asina achievement sigi ningsing khudam oina ngasi su khangnari fact number 8 Ukraine malemgi khwaidagi henna sunflower seeds numitlei maru puthokpa leibak amani aduga Russia na numitlei maru puthokpa malemgi anisuba leibakni US na malemgi tarasuba khwaidagi henna numitlei maru puthokpa leibakni US ki South Dakota amadi North Dakota da khwaidagi henna numitlei pambi howi Ukraine gi sunflower farmland gi total size na Slovenia gi territory pumba cover tawi masidagi aikhoina khangmangami madidi malemgi ayamba leibak singna Ukraine gi sunflower seeds import tawnariba ngaktani haibasi fact number 9 bread basket of Europe Ukraine gi lawu singu yaba ayamba leibak leihau chenba amuba leibak gehu amati atopa food crops ki oina khwaidagi henna chunaba leibakni sigumba maram sina leibak sibu bread basket of Europe haina mingthon pibiri ngasidi Ukraine malemda khwaidagi chawba wheat producers singi manungdasu amani fact number 10 heaviest aircraft ever 710 ton gi maximum takeoff weight ki malemda khwaidagi heavy oiba AN 225 aircraft yan hanna Ukraine da saki masi 5,59,580 pounds ki total airlifted payload loinana 4,18,830 pounds ki airlifted single item payload ki record tawki Ukraine na Soviet Union gi part ama oina leringai kanda Ukraine ki Kyiv city da Antonov AN 225 Maria aircraft se build tawkibani masida functional aircraft ki khwaidagi chawba wing span su yauri asigumba capacity ki aircraft ekhoi gi libakta karamba matamda saba ngamgani haibase ekhoina mangda fawba khalba ngamjade fact number 11 Ukraine gi ming Ukraine or the Ukraine gi sarkar amadi leibak se gi English media publication kayana Ukraine gi ming the Ukraine haina kobu officially disapprove tawi haibadi Ukraine gi constitution amadi independence ki declaration da Ukraine leibak ki official full name ni atopa alternative long name amata laite haina phongdokli Ukraine 1994 ki August 24 da masana ningtamba leibak amani haina officially declare tawki loinana Ukraine gi communist supreme Soviet parliament na Ukraine USSR gi law follow tawroi amasung Soviet Union dagi Ukraine gi ningtamba declare tawbaga supnagi Ukraine gi SSR de facto law tamak chatnaragani haina parliament ta proclamation tawki 1993 da Ukraine gi sarkarna leibak sibu supnagi Ukraine khakta kobinaba request tawki Ukraine gi mangda di hapasi leibak pu insult tawbani leibak ki sovereignty pu disregard tawbani haina Ukrainian singna lawi haina US ki ambassador William Taylor nasu phongdorki episode sigi oina matang sida loijiri adomna video sibu penbiragadi like amamamtang pibiyu amadi channel sibu ahanba thengnabiba oiragadi subscribe tobiduna mathang lakadaba video singi notification
adongi mafamda su phanganbiyu. Thank you.